अहानबदा मरुइबा पाव Manipur Sangai Festival ga mari leinana chahi khudinggi pangthokpa International Polo Tournament Manipurgi Chief Minister Biren houdoklagani. Manipurda ehan hanba oina Manipur Sangai Festival da Japan gi Sumo Wrestling ngasi houdoklagani. Sangai Festival gi saruk ama oina Mao da Cherry Blossom Festival Minister Th Biswajit na houdoklagani. Amadi Sangai Festival da saruk yaba lakkhiba Myanmar gi meeoising CAF and PD gi Minister Karam Shyamna taramna okkhre. Kurumjari Times of Manipur News Miyang Tabiri Punamakpu Arunbala na taramna okchari pau sandok na pizari. Manipur Sangai Festival ga mari leinana chahi khudinggi pangthokpa International Polo Tournament Manipurgi Chief Minister Biren houdoklagani. Houdokpagi thauram adu mapal kangjibungda pangthokhi. Thauram adu da Council of Ministers sing MLA sing amadi Police amasung civil gi makok thongba official kayasu saruk yakhi. Tournament asigi houdokpagi saruk ama oina ngalingai matamdagi Sanaduna lacklaba polo masana exhibition match utke Sathariba tournament asida Bharat amasung Bharat ki mapandagi lakpa team kayanasu saruk yari. Thauram aduda wangang laduna Chief Minister Biren handak pangthokliba Sangai Festival aduda top mamang da pangthokhiba festival asiga khenaba kaya uba phangani handaktagi hauraga festival asi Mao Kaibulamjau lamboi khonangkhong amadi hapta kangjibungda pangthokli mapalamgi mioi kaya leptana festival asi yengba lakli makhoibu ekhoina ningthina miyok misan fana tawbigedabani haiki mahakna makha taraduna polo masana asi Manipurdagi houdokhi haibna malemna yanaraba wafamni hainasu haiki Laingak asina su polo bu preserve taunanaba amadi poni bu kananaba thabak lokhatpa hore haiki. Has been an integral part of Manipuri culture through centuries of Chinese civilization. Traditionally known as Sagol Kanzi. Sagol means the pony and Kanzi is a game of stick. This game brings together horsemanship and the stamina originated in Manipur. The Britishers, as the President of Riding Association has already mentioned, the Britishers took a keen interest in the game played by the kings and princes of Manipur and exported it to other countries instead of global popularity in the later years. Amaromda Manipurda ehan hanba oina Manipur Sangai Festival gi saruk ama oina Japan gi yamna maming leiraba masana Sumo Wrestling ngasi nungthil pung mari taba matamda Manipurgi Chief Minister Biren Khuman Lampaki Indoor Stadium da houdoklagani. Maru oina masana asi Sangai Holdings Private Limited na achouba thodang loraga handaki festival asida ehan hanba oina miyamda yenghanaba hotnabani. Sathariba Sangai Festival gi saruk ama oina Cherry Blossom flower bu yokhatnabagi pandamda Mao da ngasi Manipur Cherry Blossom cum flower festival Works Minister Th Biswajit na houdoklagani numit nini chupna chathagada ba festival asi houdokladuna Minister na Sangai amadi Cherry Blossom yauna lamdam asigi singthaningai oiraba mahusana piba khudol sing malemgi thakta sakhanghanabagi pandamda Sangai Festival asi pangthokpani festival asina lamdam asigi mahusana piba khudol kaya asina lamdam asibu malemda saktak pangamlibani haiba wafam sing fongdoki. Our Chief Minister has committed this festival would be the part of the international festival that is called the Sangai Festival. Now it becomes the part of the international festival. This is not a simple festival. And during this festival, we will definitely showcase the scenic beauty of our state and the landscape and the different tradition of our hill tribe and the diverse
culture of the hills. So, my dear friends, ladies and gentlemen, I should say this is the time to explore ourselves at the international platform. Festival asigi saruk ama oina lamdam asida phangba ningthijaraba lei makal kayasu utki pangthokliba festival asigi matangda Manipur State Human Rights Commission gi chairperson Khaide Manina festival asina hanadagi naksinana laklaba ching amasung tamgi mari adu amuka hena chesinba ngamlagani festival asida Manipur miyamna lakpiduna saruk yabina basu appeal tawki. Sangai Festival 2018 masigi masamuena Mao da Cherry Blossom gi oiba sumba Sangai Festival gi mela gi sarukam oiribse masi yamna nungai bapod amani aduga loinana Mao gi praja singna akoibu being a senior citizen coming from Imphal, coming from Valley asi yamna henna lu na makoi on machin manau dona lu na tobse akoi yamna nungai ba mapoi Nakala maromda Maugi Khunja Singna Sangai Festival Manungda Cherry Blossom Cum Flower Festival Pangthokpa Asina Sangai Festival gi hena magun hengat hale sahi khudinggi leptana pangthokpa ngamlagani hena aphaba ngamlagadi hena aphaba mari puthokpa ngamlagani haiki Imphaldagi lapase ekoi laisu insanapisu doga haisu kare do min live bagi ko ekhudi yam nungai re Burjo Flower Festival ashing tana makoi gi production low mission show insanapi vegetable curry thaba hai thaba kermu show putholaga ko ashom motom sida lakadi yongani ashim mase aduga yamna khudung chaba ma panba aduga lay flowers give me show orchid show mo show mo khina thambadu ashim ma sida puragla thambase aduga restaurant gumba kri gumba shum todna tobashi show yamna khudung chaba phangaiba ado ko ashom gi locality Manipurgi khuni bimga tana nagalai ko border shira makushu mi yam laidana yam noe Imphal gi lakpa adungloba marup loi amadi singda leiba marup kyaga amuk na hongna unabagi khudung sabsu festival asinia piri adubu tungda lakadaba festival Sangai Festival di asing baba Cherry Blossom Festival si yamna sawba hena mai pakpa adungloba festival ma o hening bagi apam badu lamdam sigi praja singna ekhoide tomlakpani paudam jariba cameraman khangimam telescope winena mungyam singlisa Times of Manipur Maumara Hauzik Sathariba Sangai Festival Asida Saruk Yaba Lakkhiba Myanmar gi Meitai Kuntra Manga gi team ngasi CAF and PD Minister Karam Shyamna Saklen amaga loinana taramna okpagi thauram ama ngasi Sajing Karam Lai Haraufam Sanglenda pangthokkhre okpagi achamba thauram aduda Minister Karam Shyamna hai Saukhalakpagi khongzel asida ngasi di Prithibi asi Global Village amani hai na fawa hai bayare adubu apikpa phurup ama oiba Manipuri Aikhoidi tangai fadana isagi identity isagi loan yokhatpa mathau tai Manipurgi wangmada leiriba Manipuri macha singna makoina leiriba leibak adugi chatnalon chacharabasu isagi ida yawraklaba inart irolbu kaidongnungda kawroidabani haiki aduna aina matang sta film khatok janing mudi Brahma da leire Brahma gi idea gi leiriba state ki igi country gi akoina angamba contribution piraga sokhatna naba lamdam dugi honabada akoina chobo diet am lawba kaisu kaidi maramde ai khaklerga su manga khaklerga su minority warga su aina people's praja gi damokta tawriba thabak to miyamna count tawgani afaba thabak tawududi miyamna singthana gani Manipuri jati bu awangba thakta thangat kani adu aina apil am khak tawjaning mati maruina akoi aigi leijariba adi loan adagi pijek saksa adagi leiriba singche ngakna thambadi am darkar lei Myanmar gi Meitai singi matangda palladuna mahatna hai tunglam satta Myanmar da sahisa kayagi mamangdagi khundaduna leiraklaba Manipuri singna tungdam satta thokhaningdaba irang natraga leifam sapam leirektaba matamda Manipur lengak na matam pumbada tengbangna ba sem saduna lei lamdam tamna leirabasu igi maridi
igi maridi akoi amatani haina mahakna makha taki. Any problem tholakpa kanda haidi madugi lamsing si akoi adumak reserve tawduna thami kanau mana Brahmada lejage so dum yaba kai matangai phadre akoi gida adi lakna wana tarba matam da lejage hai targa su Manipur Sarkar amadi Manipurgi praja singna dum thong launa hangdana lei haibadu mai thamjage aduna Myanmar gi team adubu lamjingduna lakhibi Saigang division Bhamol khuldagi rekha anobamna hai Myanmar da leiba Manipuri singna iramdam Manipuri gi lon amadi inat asibu tamningba amadi hainingba kaya leirabasu matik saba tampham leitabana inat amadi lon asi mutharakli mari leinaba authority na oithokpa yaba lambi ama sinbiduna Manipuri lon amadi inat asibu yokhatnaba hotna minasi haina mahakna haiki Siral leriba hansa mayamna ena bamba mare hajaningi egoi permaleba dal leriba ngamsa mayamji khumjin bibse medelose phasana hajaningi egoi ba tabi dambi ba dobibo si maleba dal leriba egoi ji suji busrawani ningu sagubani imoinuni egoi ri tobal leidrabaji manaraba waye sum egoi ji haidaba khangdabasibo mayamna yaba webi leraga tabi dambibo Equazo Kangdabji Dodavni, Kangari, Equazo Dorognini, Equaji, Brahmalam Damna Leriba, Sinam Yamji, Saukapa, Lamdam Niji, Naksabzi, Ezi, Quadaji Pamzai. Hosik Paugi Maratana attend break Amatang Luxury. Watch Life and Style, a gateway to the elegance of Manipur. Coming soon, only on Tom TV. Breaking matungda mayambo mukhana taramna okchari ngasi ayu pung tarama thoi taba matamda None police station dagi makharom da kilometer anirom chatlaga laiba Lupanglong khulda NSCN IM amasung ZUF anigi marakta akanba mawongda khudthokna ba aduda amasire hairi Mayai kaba nisagi mayokta sangsilakpa khongjanggi saruk ama oina All Lilong Entry Drug Association nap amadi Thobal Police apunba kangbuna Lilonggi akoibada thiba humbagi thabak chathabada mioi amagi yumdagi WY tablet lising mapan ge chanipan amadi SP tablet lising 35 ga chamanga fare hairi Police tagi phangba pawgi matung ina mayai kaba nisasing adubu yonbagi thabak chatharamba mioi adu phagat pangamdri adum oinamak phagalaba polamsing adu laikai aduda laiba bagi mayum rani koba amagi oiramba yai haina thajanari Delta Foundation Trust amadi Delta Advanced School na District Legal Services Authority Imphal West ki senthang makhada nongmagi oiba legal awareness program ama ngasi Delta Advanced School kwa kaithelda pangthokkhre thauram aduda social activist Wahengbom Premchan amadi Delta Advanced School ki principal G Binitana maru oiba presidium member oiki thauram aduda all Manipur Bar Association ki advocate B Supriya amadi High Court of Manipur ki advocate B Prem Sarmana resource person oina wangangki thoram aduda Delta Advanced School ki principal Z Binitana hai lamdam asigi praja singna Bharat ki chatnariba ain bu khangba mathau tai haina mahangna haiki
District Legal Service Authority Imphal West na sibirabduna legal awareness program ama yam darkar oiba akhoi India gi citizen ama oibada angang khangde ahan khangde loina masi khangmagi aware oibagi darkar ama lakpa ki matam sida crime makhan makhal thoi angang da below 18 years da thokpa crime na chingba kaya thola kanda angang sina masana aware oijana ba mana kari tawya ba ade moi su crime do tawdana ba nakan ningmakta hanana bai dang ta moi masagi knowledge hengana ba ina sinjabani amana right to act akhoi right to information kaina mayam makhan makhan leiba akhoi na kari tawya gi akhoi right chu khangjaba duty chu khangjaba aduga akhoi gi tawhum thokba akhoi na kari complain tawya ba haibana chingba aduda natana akhoi na kari tawurdana ba su adegi tawragana kari tawya ba gi haibado madugi matang sida moi aware oijana ba ina sinjabani akhoi gi ngasigi legal awareness program paugi marak thana atenba break amatang Matungda mayamba mukahna taramna okchari Bay of Bengal da nong puba nungsit laibana maram oidana Chennai amadi Tamil Nadu gi awang thangba sarukta nong kana chugani Meteorological Department gi matung inna raije adugi awang thangba da laiba district sing amadi Puducherry da centimeter kunmari gi sangda nong sugani hairi nakalamarom da Nugambakam amasung Minambakam da houdaklagani pung kunmari asida centimeter mapan yongna nong suki hairi भारत की राष्ट्रपति रामनाथ कोविंद अमसुंग ऑस्ट्रेलिया की प्रधानमंत्री स्कॉट मॉरिसन ngasi सिडनी दा उनखरे उनबा अदुदा लाइबाक अनि गी मरक्ता याना सेरोल मंगासु सही तौखी याना सेरोल सिंह अदुदा मिमा नद्रबा meeoising गी दमक लौखटपा याबा खोंथांग सिंगदा लाइबाक अनि गी मरक्ता तेंगबांग पिनबा लाइबाक अनि गी मरक्ता इन्वेस्टमेंट थादबा रांसीदा लाइबा सेंट्रल माइन प्लानिंग एंड रिसर्च इंस्टीट्यूट का कैनबेरादा लाइबा कॉमनवेल्थ Scientific and Research Organization gi marakta bigyan gi oiba sakhat thawrang sing paikhat minaba agricultural research amadi lairik laisu gi hiramda mateng pinaba amadi yanaba haibana singba walol kyasu yauri ngasi Manipurda phongna kiba pause singda kari kari maru iba paw yauri ge haibadu mayam punna khangminasi Sangai Express Tarani Sathakadawa Manipur Sangai Festival Lisingani Taranipan Ngarang Houdoklagre Manipurdi State Singi Manungda Mani Muktani Sitaraman Kaibul Lamjau da pangthokpasi Chauthokchaba mikupni Minister Traffic Signal Ayamba Mathau Tauragani Chief Minister Biswajit Shyamna Sangai Ran Lamthakre Board ki question sembada Yahol Loidori Pogna Firm Union Defense Minister Nirmala Sitaramanna Sangai Festival Houdoklagre Manipurdi India gi oina mani gumlaba state amani Sitaraman Kaibul Lamjau dasu Sangai Festival Houdoklagre Councillor Singna Sangai Festival boycott tawkhre Festival manungda amotpa sengloi dustbin singsu laukhatkani Councillor Singh Naharol gi thaudang Union Defense Minister Sitaramanna Sangai Festival Houdoklagre Heritage Park Mai Park na semgatnaba center gi mai kaidagi piba yaba mateng sing pigani Nirmala Sitaraman Chief Minister na Kangla da Memento Museum hang